ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔꯅ ꯑꯕꯤꯅꯥꯁ ꯔꯥꯏꯇꯔ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯆꯗꯨꯅ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯏꯖꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯨꯝ ꯅꯝꯕꯔ 40 ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯤꯡꯖꯤꯡꯗꯨꯅ ꯊꯝꯂꯝꯕ ꯕꯣꯔꯗꯤꯡꯅꯤ ꯍꯥꯟꯅ ꯅꯨꯄꯤ ꯉꯥꯛꯇ ꯊꯝꯕ ꯕꯣꯔꯗꯤꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯥꯏꯠ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒ ꯁꯥꯏꯠ ꯑꯃꯅ ꯅꯨꯄꯥꯒꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯂꯒ ꯊꯅꯝꯃꯤ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯂꯩꯒꯗꯕ ꯀꯥꯁꯤꯡꯗꯨ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥꯁꯤꯡꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯥꯁꯤꯡꯗꯨ ꯁꯦꯡꯕ ꯍꯧꯋꯤ ꯀꯥ ꯑꯗꯨ ꯁꯦꯡꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯐꯅꯗꯤ ꯌꯥꯝꯃꯦꯕꯨ ꯑꯩꯈꯣꯏꯅ ꯁꯦꯡꯂꯛꯂꯤꯕ ꯀꯥꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯅꯔꯨꯗ꯭ꯔꯕ ꯑꯣꯏꯕꯩꯅꯦ ꯌꯥꯝꯗ꯭ꯔꯦꯗ ꯊꯪꯅꯕ ꯔꯨꯝ ꯅꯝꯕꯔ 40ꯁꯦ ꯁꯤꯈꯛ ꯉꯥꯏꯔꯦ ꯁꯤꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯒ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯄꯣꯊꯥꯔꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯥꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯀꯥ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯑꯁ ꯁꯤꯗꯤ ꯃꯤꯔꯥꯡꯒ ꯌꯥꯝ ꯊꯨꯏꯅꯦ ꯃꯤ ꯆꯪꯅꯗꯕ ꯌꯥꯝ ꯀꯨꯏꯔꯕꯖꯥꯠꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯀꯨꯏꯔꯕꯩꯅꯦ ꯃꯤꯔꯥꯡ ꯊꯥꯡꯂꯤꯗꯣ ꯏꯁꯤꯡꯁꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯔꯨꯝ ꯅꯝꯕꯔ 37ꯗ ꯑꯗꯣ ꯅꯪ ꯁꯤꯁꯦ ꯂꯣꯏꯁꯟꯕ ꯍꯧꯔꯝꯃꯣꯀꯣ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯀꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯃꯥꯁꯨ ꯀꯥꯁꯤꯡꯗꯨ ꯇꯞꯅ ꯁꯦꯡꯕ ꯍꯧꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯀꯣꯛ ꯃꯌꯥꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕ ꯑꯗꯨ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯨꯠ ꯇꯧꯕ ꯍꯧꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯕ꯭ꯂꯕꯁꯦ ꯌꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯊꯕꯛꯇꯨ ꯁꯨꯔꯤ ꯃꯇꯥꯡꯗꯨꯗ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯣꯡꯅꯥꯎ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯈꯨꯠꯇꯨꯅ ꯍꯥꯏꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯉꯁꯥꯏ ꯏꯁꯤꯡ ꯂꯧꯕ ꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯀꯥ ꯑꯗꯨ ꯁꯦꯡꯂꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅꯤ ꯀ꯭ꯂꯥꯁ 9 to 12 ꯐꯥꯎꯕꯗ ꯂꯩꯕ ꯀ꯭ꯂꯥꯁꯁꯤꯡꯗꯨ ꯁꯦꯛꯁꯟ G ꯐꯥꯎꯕ ꯂꯣꯏꯅ ꯈꯥꯏꯗꯣꯛꯏ ꯀꯥ ꯑꯃꯗ ꯃꯤ 80 ꯂꯩꯕ ꯇꯥꯔꯝꯃꯤ ꯁꯣꯝꯗ ꯀ꯭ꯂꯥꯁ 11-12 ꯀꯥꯔꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯤꯌꯣ ꯕꯣꯔꯗꯤꯡꯁꯨ ꯃꯤ ꯆꯪꯅꯕ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯄꯥꯝꯍꯩꯕꯅ ꯑꯃꯨꯛ ꯑꯁ ꯑꯩꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯌꯨꯝꯗ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯌꯥꯕꯁꯤꯕꯨ ꯄꯥꯝꯍꯩꯕꯒꯤ ꯋꯥꯗꯨꯗ ꯊꯧꯖꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯄꯪꯕ ꯂꯥꯏꯔꯤꯛꯀꯤ ꯋꯥꯗꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔꯗꯣ ꯃꯗꯣ ꯑꯆꯝꯕ ꯅꯠꯇꯦ ꯃꯃꯥꯡ ꯆꯍꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ 12 ꯊꯥꯈꯤꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯅꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯑꯕ ꯑꯗ ꯐꯥꯎꯟꯗꯔꯗꯨꯅꯅꯦ ꯗꯥꯏꯔꯦꯛ ꯅꯩꯕꯤꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯗꯨꯅꯅꯦ ꯑꯩꯈꯣꯏꯗ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯒꯨꯝꯕ ꯂꯩꯔꯗꯤꯅꯦ ꯑꯗꯨꯗ ꯆꯪꯉꯣ ꯑꯗꯨꯗ ꯆꯪꯉꯗꯤꯅꯦ ꯈꯔ ꯇꯧꯔꯛꯀꯅꯤꯅ ꯍꯥꯏꯔꯤꯌꯦ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯗꯤ ꯕꯣꯔꯗꯤꯡꯁꯨ ꯍꯥꯡꯂꯦꯗꯅ ꯑꯌꯥꯝꯕꯅ ꯔꯦꯝꯁꯟ ꯍꯣꯏ ꯁꯨꯔ ꯍꯣꯏ ꯂꯣꯏ ꯆꯪꯅꯈ꯭ꯔꯕꯅꯦ ꯂꯤꯌꯣ ꯑꯗꯨꯅꯦ ꯂꯥꯟꯅ ꯂꯧꯕ ꯍꯩꯇꯕ ꯃꯤꯅꯦ ꯅꯪꯗꯤ ꯄꯥꯝꯍꯩꯕ ꯍꯣꯏꯁꯦ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯊꯧꯖꯥꯟ ꯈꯜꯂꯣ ꯃꯨꯟꯅ ꯈꯜꯂꯣ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯅꯦ ꯀꯟꯐꯥꯔꯝ ꯇꯥꯔꯕꯅꯤ ꯂꯤꯌꯣꯅ ꯃꯥꯅꯤ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯅ ꯄꯥꯝꯍꯩꯕꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯕꯥ ꯏꯃꯥ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ ꯂꯤꯌꯣ ꯍꯣꯏꯅꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯁꯤ ꯍꯥꯏꯔꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯗ ꯍꯪꯂꯛꯈꯤꯒꯦꯅ ꯍꯥꯏꯈꯤꯕꯅꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯄ꯭ꯔꯤꯇꯝꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡꯉꯣ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕꯅꯗꯤ ꯈꯔ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯛꯀꯅꯤ ꯑꯗꯨꯗꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄꯁꯨ ꯑꯌꯦꯠ ꯑꯄꯟꯁꯨ ꯂꯩꯔꯔꯣꯏꯗꯣ ꯅꯪꯕꯨ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯇꯜꯂꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯥꯝꯍꯩꯕꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯦ ꯃꯃꯥ ꯁꯥꯟꯇꯤꯅ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯔꯕꯗꯤꯅꯦ ꯉꯜꯂꯤꯉꯩꯁꯤꯗ ꯑꯣꯏꯅ ꯂꯩꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡꯉꯩꯗꯤ ꯄ꯭ꯔꯤꯇꯝ ꯀꯔꯤꯒꯤ ꯐꯔꯣꯏꯗꯧꯔꯤꯕꯅꯣ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯈ꯭ꯔꯕ ꯖꯥꯠꯅꯤ ꯀꯨꯏꯊꯍꯜꯂꯔꯣꯏꯁꯤ ꯊꯨꯅ ꯂꯩꯅꯕꯅꯦ ꯍꯣꯠꯅꯔꯁꯤ
ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯄꯨꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯕ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯌꯧꯔꯕꯗ ꯄꯣꯠꯆꯩꯁꯤꯡꯗꯨ ꯒꯥꯔꯤꯗꯒꯤ ꯊꯥꯡꯊꯔꯛꯂꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯤꯑꯣꯅ ꯍꯥꯏꯔꯛꯏ, "ꯁꯨꯔ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯅꯤꯄꯥ?" ꯄꯥꯝꯍꯩꯕꯅ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯣꯏ ꯇꯥꯕ꯭ꯔꯣ?" ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ꯫ "ꯁꯨꯔ, ꯅꯣꯏꯁꯨ?" ꯄꯥꯝꯍꯩꯕꯅ, "ꯍꯣꯏ, ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯆꯪꯂꯛꯑꯕ." ꯁꯨꯔ ꯃꯈꯥ ꯇꯥꯔꯛꯏ, "ꯔꯨꯝꯗꯤ ꯀꯥꯏꯗ ꯇꯥꯔꯒꯦ?" "ꯔꯨꯝ ꯅꯝꯕꯔ 40ꯗ, ꯑꯗ ꯅꯣꯏꯒꯤꯗꯤ?" ꯁꯨꯔ, "ꯊꯪꯅꯔꯦ, ꯑꯩꯈꯣꯏꯒꯤꯅ ꯔꯨꯝ ꯅꯝꯕꯔ 39ꯗ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯆꯪꯕ ꯌꯥꯔꯗꯤ ꯄꯨꯟꯅ ꯀꯥꯈꯠꯃꯤꯟꯅꯈ꯭ꯔꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯔꯨꯝ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯝꯍꯩꯕ, "ꯑꯁ, ꯀꯥꯁꯤꯗꯤ ꯑꯗꯨꯝ ꯆꯥꯎꯏ, ꯃꯤ ꯀꯌꯥ ꯂꯩꯗꯣꯏꯖꯥꯠꯅꯣ?" ꯔꯦꯝꯁꯟ, "ꯀꯥ ꯑꯃꯗ ꯃꯤ ꯑꯍꯨꯝ ꯂꯩꯅꯕꯅꯤ, ꯑꯗꯣ ꯅꯣꯏꯁꯨ ꯑꯗꯨꯝ 3 ꯂꯩꯗꯣꯏ ꯑꯣꯏꯔꯝꯅꯤꯌꯦ." ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯁꯥꯔ ꯋꯥꯔꯗꯦꯟꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯨꯔ, ꯅꯃꯥꯟꯅꯕ꯭ꯔꯥ?" ꯁꯨꯔꯅ, "ꯍꯣꯏ ꯁꯥꯔ, ꯃꯥꯅꯦ, ꯏꯃꯥꯟꯅꯕꯅꯤ." "ꯐꯔꯦ, ꯃꯐꯝꯗꯣ ꯐꯖꯅ ꯌꯦꯡꯂꯒ ꯁꯤꯜꯂꯣ, ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ ꯀꯣ, ꯑꯩ ꯃꯈꯥꯗ ꯂꯩꯒꯦ." "ꯍꯣꯏ ꯁꯥꯔ." ꯋꯥꯔꯗꯦꯟ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯞꯅ ꯂꯤꯑꯣꯅ ꯍꯥꯏꯔꯛꯏ, "ꯋꯥꯔꯗꯦꯟꯂꯣ?" ꯁꯨꯔꯅ, "ꯃꯥꯅꯦ." ꯄꯥꯝꯍꯩꯕꯅ ꯑꯃꯨꯛ, "ꯀꯃꯥꯏ ꯇꯧꯒꯦ?" ꯔꯦꯝꯁꯟꯅ, "ꯀꯩꯁꯨ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯗꯦꯗ." "ꯑꯣ." ꯅꯨꯄꯥꯁꯤꯡꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯂꯤꯑꯣ ꯑꯃꯗꯤ ꯄꯥꯝꯍꯩꯕ, ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯊꯧꯖꯥꯜ, "ꯐꯃꯨꯡꯁꯦ ꯄꯔꯦꯡ ꯄꯨꯟꯅ ꯊꯥꯁꯤ ꯅꯤꯄꯥ." ꯁꯨꯔ, "ꯅꯈꯣꯏꯅ ꯍꯩꯅꯖꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯑꯣ, ꯁꯦꯝꯃꯤꯉꯩꯗꯅꯦ ꯁꯦꯝꯗꯣꯛꯑꯔꯣꯁꯦ, ꯊꯕꯛꯁꯦ ꯑꯅꯤ ꯊꯣꯛꯇꯅꯕ." ꯑꯁꯨꯝꯅ ꯃꯈꯣꯏ 5 ꯆꯪꯗꯨꯅ ꯁꯦꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯁꯨꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯆꯤꯡꯒꯤ ꯁꯥꯔ ꯑꯃꯨꯛ ꯂꯥꯛꯂꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯍꯧꯈꯤꯒꯦ, ꯑꯩ ꯆꯠꯂꯒꯦ." ꯁꯨꯔꯒꯤ ꯋꯥꯗꯨꯗ ꯄꯥꯝꯍꯩꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯀꯩꯅꯣ, ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯀ꯭ꯂꯥꯁ ꯇꯧꯒꯦ?" ꯁꯨꯔꯅ, "ꯌꯥꯝꯗꯦꯗ, 3 ꯈꯛꯇꯅꯦ." ꯂꯤꯑꯣꯅ, "ꯀꯔꯤ, 3 ꯈꯛꯇ?" ꯁꯨꯔꯅ ꯑꯃꯨꯛ, "ꯍꯣꯏ, 3. ꯑꯗꯣ ꯌꯥꯔꯦ, ꯅꯣꯏꯁꯨ ꯋꯥꯔꯝꯃꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯈꯤꯒꯦ." ꯁꯨꯔ ꯍꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯑꯣ, ꯄꯥꯝꯍꯩꯕ, ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯕꯗ ꯃꯁꯥꯅ ꯈꯪꯅ 4 ꯀꯥꯗꯒꯤ ꯂꯣꯏꯅ ꯀꯨꯝꯊꯔꯛꯏ꯫ ꯁꯨꯔꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯨ ꯃꯈꯥꯗ ꯂꯣꯏꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯧꯖꯥꯜꯗꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯍꯧꯏ꯫ ꯑꯅꯤꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯁꯨꯔ ꯍꯣꯏꯁꯨ ꯃꯈꯥꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔ, "ꯊꯧꯖꯥꯜꯗꯤ?" ꯄꯥꯝꯍꯩꯕ, "ꯃꯥꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ, ꯑꯗ ꯃꯥꯗꯣ ꯄꯣꯊꯥꯍꯧꯔꯦ." "ꯑꯣ, ꯐꯔꯦ, ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯁꯥꯔꯁꯨ ꯂꯥꯛꯈ꯭ꯔꯕꯅꯦ." ꯑꯁꯨꯝꯅ ꯃꯈꯣꯏ 4 ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗ ꯊꯧꯖꯥꯜꯗꯤ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯨꯝꯂꯤ꯫ ꯄꯥꯝꯍꯩꯕꯅ ꯉꯁꯥꯏꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 4ꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗ ꯊꯧꯖꯥꯜꯗꯤ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯨꯝꯂꯤ꯫ ꯄꯥꯝꯍꯩꯕꯅ ꯊꯣꯡꯗꯨ ꯉꯥꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯀꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯇꯧꯒꯨꯝ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯊꯧꯖꯥꯜꯅ ꯇꯥꯔꯛꯈꯤ꯫ ꯊꯧꯖꯥꯜꯗꯨ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯗꯨꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯃꯤ ꯑꯃꯠꯇ ꯆꯪꯂꯛꯇꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯧꯖꯥꯜ ꯍꯧꯒꯠꯇꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯥꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯜꯗꯨꯗ ꯊꯧꯖꯥꯜꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯇꯨꯃꯤꯟꯅ ꯀꯗꯥꯏꯗꯅꯣ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯘꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯖꯥꯜ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ꯫ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯇꯥꯕꯒꯤ ꯃꯈꯣꯜꯗꯨꯗ ꯊꯧꯖꯥꯜ ꯍꯦꯟꯅ ꯃꯁꯥꯗꯨ ꯀꯤꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ, ꯑꯗꯨꯒ ꯊꯧꯖꯥꯜꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯧꯖꯥꯜꯁꯨ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯃꯥꯁꯨ ꯃꯁꯥꯗꯨ ꯀꯤꯕꯅ ꯅꯤꯛꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ
ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯧꯖꯥꯟꯕꯨ ꯂꯥꯛꯇꯅ ꯆꯤꯡꯊꯩ ꯊꯧꯖꯥꯟ ꯀꯟꯅ ꯂꯥꯎꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯅꯨꯄꯤ ꯑꯗꯨ ꯊꯧꯖꯥꯟꯒꯤ ꯃꯉꯛꯁꯝꯗ ꯃꯈꯧꯔꯤ ꯃꯦꯠꯄ ꯍꯧꯔꯛꯏ ꯊꯧꯖꯥꯜ ꯃꯁꯥꯗꯨ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥ ꯅꯥꯟꯊꯣꯛꯄ ꯉꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯄꯥꯝꯍꯩꯕꯒ ꯂꯤꯌꯣꯒꯁꯨ ꯆꯪꯂꯛꯏ ꯃꯣꯏꯅ ꯆꯪꯂꯛꯄꯗ ꯊꯧꯖꯥꯜꯅ ꯃꯇꯣꯝꯇ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯧꯖꯥꯜꯕꯨ ꯍꯧꯗꯣꯔꯛꯂꯤ ꯁꯦ ꯅꯤꯄꯥ ꯇꯥꯕ꯭ꯔꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯨꯃꯦ ꯂꯤꯌꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯤꯌꯣ ꯁꯦ ꯃꯈꯣꯡꯁꯦ ꯑꯃꯨꯛꯇ ꯄꯥꯏꯌꯣ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯊꯧꯖꯥꯟꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯧꯖꯥꯟꯗꯨ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯊꯧꯖꯥꯟꯒꯤ ꯃꯇꯧꯗꯨꯗ ꯂꯤꯌꯣꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯋꯥꯈꯜ ꯇꯥꯔꯕꯣ ꯄꯥꯝꯍꯩꯕꯅ ꯑꯃꯨꯛ ꯆꯠꯂꯣ ꯏꯁꯤꯡ ꯈꯤꯇ ꯂꯧꯔꯛꯑꯣ ꯂꯤꯌꯣꯁꯨ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯝꯍꯩꯕꯗ ꯄꯤ ꯄꯥꯝꯍꯩꯕꯅ ꯊꯧꯖꯥꯜꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯗꯨꯅ ꯊꯛꯍꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯍꯪꯂꯛꯏ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯊꯧꯖꯥꯜ ꯈꯪꯗꯦ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯃꯦꯜꯂꯛꯏ ꯑꯩ ꯌꯥꯝꯅ ꯀꯤꯔꯤ ꯏꯇꯥꯎ ꯂꯤꯌꯣꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯕꯤ ꯅꯪꯒꯤ ꯍꯦꯔꯣꯏꯅꯤꯗꯣ ꯅꯤꯡꯁꯤꯡ ꯇꯨꯝꯕꯗ ꯑꯣꯟꯅ ꯇꯩꯅ ꯂꯥꯛꯑꯕꯣ ꯃꯪꯗꯨꯗ ꯊꯧꯖꯥꯜ ꯋꯥꯊꯤ ꯉꯥꯡꯂꯛꯀꯅꯣ ꯑꯝꯇ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯚꯥꯏ ꯄꯥꯝꯍꯩꯕꯅ ꯊꯦꯝꯖꯤꯜꯂꯛꯏ ꯌꯥꯔꯦꯁꯦ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯃꯀꯨꯃꯪꯅꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯗꯣ ꯅꯣꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯂꯤꯌꯣ ꯂꯣꯏꯕꯒꯅꯦ ꯀꯥꯈꯠꯂꯛꯏꯁꯦ ꯑꯗ ꯅꯪꯗꯤ ꯐꯃꯨꯡꯁꯦ ꯅꯤꯛ ꯂꯩꯔꯝꯃꯦ ꯄꯥꯝꯍꯩꯕꯅ ꯂꯤꯌꯣꯗ ꯑꯣꯟꯁꯤꯜꯂꯒ ꯂꯤꯌꯣ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨꯕ ꯅꯪꯁꯤꯗꯤ ꯄꯥꯝꯍꯩꯕ ꯊꯧꯖꯥꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯛꯑꯣ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯅꯃꯥꯏꯗꯣ ꯑꯝꯇ ꯇꯥꯊꯣꯛꯎ ꯂꯥꯎ ꯑꯁꯨꯝꯅ ꯊꯧꯖꯥꯟꯕꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯏꯗꯨ ꯇꯥꯊꯣꯛꯍꯜꯂꯤ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯆꯥꯛ ꯆꯥꯕꯒꯤ ꯕꯦꯜ ꯑꯃꯨꯛ ꯈꯤꯡꯂꯛꯏ ꯂꯤꯌꯣ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ ꯊꯧꯖꯥꯜ ꯐꯔꯦꯗ ꯑꯩꯗꯣ ꯉꯁꯤꯈꯛ ꯂꯥꯛꯄꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯤꯟꯕꯅꯤ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯂꯤꯌꯣ ꯀꯔꯤꯕ ꯍꯩ ꯃꯍꯥꯄꯥꯄꯤ ꯅꯪ ꯁꯤꯅꯤꯍꯦ ꯅꯪ ꯄꯥꯝꯍꯩꯕ ꯍꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯨꯝꯃꯁꯦ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯒꯅꯦ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯇꯥꯟꯖꯥꯗꯨꯗ ꯁꯨꯔ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣꯗꯅ ꯊꯧꯖꯥꯜ ꯅꯪꯁꯨ ꯀꯨꯝꯊꯔꯒ ꯆꯥꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯋꯥꯗꯣ ꯂꯤꯌꯣꯅ ꯇꯥꯞ ꯑꯣꯛꯂꯒ ꯍꯣ ꯅꯥꯁꯤꯟꯅꯕꯅꯦ ꯅꯥꯁꯤꯟꯅꯕ ꯀꯌꯥ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯃꯉꯥꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯄꯔꯦꯡ ꯆꯥꯃꯤꯟꯅꯔꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯆꯥꯛꯇꯨ ꯀꯌꯥ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯈꯔ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯁꯨꯔ ꯑꯗꯨꯗꯤ ꯆꯪꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒꯦ ꯂꯤꯌꯣꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯪꯂꯛꯏ ꯂꯤꯌꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯣꯟ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ 10 ꯇꯥꯔꯦ ꯂꯤꯌꯣ ꯑꯗꯨꯗꯤ ꯇꯨꯝꯃꯦꯍꯦ ꯑꯩꯗꯤ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯨꯞꯇꯨ ꯐꯠ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯤꯜꯂꯛꯂꯝꯃꯤ ꯍꯩ ꯅꯣꯏꯕꯨ ꯇꯨꯝꯂꯕꯣ ꯑꯁꯨꯛ ꯉꯟꯅ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕꯣ ꯄꯥꯝꯍꯩꯕꯅ ꯆꯠꯂꯣ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯝꯇ ꯍꯪꯉꯨꯆꯣ ꯊꯧꯖꯥꯜ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯇꯧꯔꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯀꯩꯅꯣ ꯅꯣꯏꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯄꯥꯝꯍꯩꯕꯅ ꯁꯥꯔ ꯇꯨꯝꯗ꯭ꯔꯤꯌꯦ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯣ ꯄꯨꯡ 12 ꯐꯥꯎꯕꯗꯤ ꯄꯥꯈꯣꯀꯣ ꯍꯣꯏ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯋꯥꯔꯗꯦꯟ ꯊꯣꯛꯈ꯭ꯔꯕꯗ ꯄꯥꯝꯍꯩꯕꯁꯨ ꯇꯨꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ ꯊꯧꯖꯥꯜꯗꯤ ꯉꯁꯥꯏ ꯀ꯭ꯂꯥꯁ ꯌꯥꯍꯧꯗꯕꯒꯤ ꯑꯅꯤꯗꯨꯅ ꯇꯨꯝꯈ꯭ꯔꯕꯁꯨ ꯉꯁꯥꯏ ꯀ꯭ꯂꯥꯁꯇ ꯇꯥꯈꯤꯕ ꯅꯣꯠꯁꯤꯡꯗꯨ ꯀꯟꯅ ꯁꯤꯜꯂꯤ ꯄꯨꯡꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯄꯨꯡ 12:30 ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯊꯧꯖꯥꯜ ꯍꯌꯦꯡ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯜꯗꯒꯤ ꯇꯞꯅ ꯊꯤꯜꯂꯛꯂꯤ ꯑꯍꯥꯟꯕꯗꯗꯤ ꯊꯣꯡꯗꯨ ꯍꯥꯡꯗꯦ ꯊꯧꯖꯥꯜ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯊꯧꯖꯥꯜꯁꯨ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯣꯏꯔꯝꯅꯤ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯃꯒ ꯊꯣꯡꯗꯨ ꯍꯥꯡꯉꯤ ꯑꯗꯨꯕꯨ ꯃꯄꯥꯜꯗꯒꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯊꯧꯖꯥꯜ ꯃꯀꯣꯛꯇꯨ ꯂꯤꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯉꯤ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯔꯛꯂꯤ ꯊꯧꯖꯥꯜ